Chahi nouribi nupimacha fanlankhibagi maralda miyoi ama Chahi kunmathoi jailda thamnanaba wayel pikhre. Chahi nouribi nupimacha fanlankhiba miyoi ama fast track special court number 2 na Chahi kunmathoi jailda thambaga loinana lupa lising kunmathoi file oina thinanaba khangankhre. Fast track special court number 2 da sentence hearing satharba matungda just W tonen maitai na pikiba wayel matung ina phadok pikraba miyoi adudi nongpok sengmai lila kambong dagi hausingna leimakong mapan mamang lekai da leiba khwairakpam tomba maitai Chahi kunipan apokpa case open maitai ni kumja lisingani kungi October 19 gi ayuk pung nipan makai tabada victim oihurabigi apokpini Impal East ki women police station da aiba cherolama pisindunu wakalaki wakat aduda palibu wafamdi lisingani kungi October 13 ki numidang wairam pung 3 makai tabada nupimacha adu mabuk nabaga loinana mapan thokpa nungaite haina khanglakpadagi pinungi haksang yenglubada mahusaga manadaba mongda phibam kairamba thengnaki mipairaba mama aduna makhatana hangwada nongpok singmai lila kambong dagi khwairakpam tomba maitai kawba miyoi amana asapot pijagani haina themlaga manakna koyum amada pusinduna pinungi haksang sokki amasung nupi oibega ikai khomnaba manghanlamkhibani fine gi senpham asi tha ahungi manungda pidrabadi makhatana tha 3 amaga jail da thamgadabani hairi